Image PAODAM Meng Tabiriba Kwai Panamapuri na Naurim Nahan Mamakta da Taram Nokchari, Loinana Kurumjari, Masigi Maru Pauda. Manipur Hokiba Punkun Marida, Nauna COVID-19 positive, Oiba Mui Chamanga Kungataruk Tenakre, Mui Marina, Laicherasina, Hen Kidre. Olympic silver medalist Mirabai Chanuki Punsi Wari the Yumfam Oiba Film Putokna Bagi title register Tobuki Tauram Pangtokre. Awaba Taraba Mui Singda Mateng Pikre. Loinana Afghanistan da Taliban fighters Singna rally Chatpa Mui Tankai Bagi Nomai Kapada Mui Kayama secret. Mapungoiba Paumu Pizari. Manipur da Hokiba Punkun Marida Mui Chamga Kunga Tarukna COVID-19 positive Oiba Tenakre Mui Marina Lakidre. Haujik Manipurgi Apunba COVID-19 confirmed case Masing Lak Ama Lising Mapal Chanipal Nifuga Humdoi Sukre. Mui Mari Lakidaba Si Taraga Punba Lakidabagi Masingna Mui Lising Amaga Chatret Kuntraga Nitoini. Hokiba Punkun Mari Sida Mui Lising Mari Chama Humfuga Manga Taste of Kit. Status sida pandemic asi hobadagi ngasi fawada apunba mioi lak taraga mathoi lising humudraga nithoi sumna kunga mari test tokre. Kakching district ki waina hokiba pung kunmari asida nauna mioi tara covid positive oikre pungpham asida district asigi mioi humudraga taruk test tokhi masigi manungda mioi nifuga mangana lenga ki testing center da mioi kunga nithoina Jiban Hospital da aduga mapal na ima hospital da test tokibada lenga ki testing center da Nepal amadi Jiban Hospital da ani positive oiba thenaki. COVID pandemic asina malemgi mioi koti kungamathoi lak ahum lising taruk supna humudraga nithoi positive oikraba sing asigi manungda mioi lak nifuga mari lising mapal chatret supna mari lekhidre aduga case koti taraga Nepal lak marifuga mari lising ama chani humfuga mathoina narubadagi phakre. Pandemic asi khwaidagi hena positive case wangkiba lebakna mioi koti ahum lak marifu lising humudraga nithoi chatruk yankhai ga taruk positive oiduna USA na hanbada leiri. India na positive case koti ahum lak kulhumdoi lising kun chanipal maudraga Nepal thengnaduna ani subada amadi Brazil na case koti ani lak mari lising yankhai ga Nepal chani kungamathoi thengnaduna hum subada sokhalaba lebak oiri. India ki wainadi positive case lak humfuga mari lising taruk chahum nifuga manga thengnaduna Maharashtra na hanbada sokhalaba state ani subadana positive case lak kuntraga taret lising nifuga manga chamari yankhai ga taret thengnaduna Kerala na oiri aduga positive case lak kungamapal lising kuntraga humdoi chama maudraga nithoi thengnaduna Karnataka na hum subada sokhalaba state oiri. Jan Asirwad Jatragi Khongset ki Sarwama Oina Union Minister of State External Affairs and Education ge R.K. Ranjan ngarang more da chatuna mafam atu da leiriba tungan ba jati kaya gi luchingba sing amade BJP Technopol Mandal na mahaku haraute amna opaki thauram pangthokraba matungda Imphal lom da halakpagi lambi da Technopol headquarters dagi hauraga Thawal fawagi lambi da tungan ba BJP ge district committee amade mandal singna su haraute amna okay. BJP Manipur Pradesh ki President A. Sarda Devi, Kakching SC ki MLA Mayanglambam Ramesor, amadi BJP atai atopa Thomi Singh yauna chatkiba Minister ki Jan Asirwad Jatra ki Khongchatatuda Technopol District Headquarters da leiba BJP Technopol Mandal Office tasu BJP ki Thomi Singh na haraute amna okay. Tungda Molnoi Area Welfare Committee ki office da Molnoi Area gi miyam na haraute amna okay thoromaduda Union Minister na Prime Minister gi Haksil gi card sing so beneficiary sing da kusinaki BJP Kakching District Committee na so Dolben yauna Palel High School mamang Kakching Kunuta Ching amadi Sorada Union Minister R.K. Ranjan bu taramna okay taramna opagi thoromaduda Kakching SG miyam na tonganba hiram sing da sengbat sagat pinaba wafam sing yauba Memorandum sing piduna minister gi pungning chingshin ki
Khongsat atuga mari leinana Union Minister of State R.K. Ranjanna phongdorkhibada India gi Prime Minister Narendra Modi na mahakpu Council of Ministry da External Affairs and Education da Union Minister of State oina wasak lauraba matungda aigi mafamsingda chatlaga miyamdagi yaifamagol niraga aina tawgadoriba thabak thoramsingda mai paknabagi khongsatni haiki Magnangasi Union Minister Oibang Hamlibasi Lamdamasida BJP gi Thongi Singh Amadi BJP bu Nungsibiba Miyamna Hona Bibadagini Duga Aikoi Khud Artistry Yawiba Miyamna Nasi Party Asigi Media Oiba Aduga Kudi Prasaki Seva Program for Kusiche Pazana Mayamna grassroots level work or Matuda Nasi Agodasu Maduki Subscriber Mayam Wabiki Baduki Kaliani Mahido, I want that to be Mahi said, I in a conservative BJP, the Yogi, Ramaru, Mayam, Makuji, Wato Mayam said, Makuji Leverni, Aduga, Prime Minister Sri Narendra Modi said, Masida Ikona takes so we never palming. Amarom Minister R.K. Ranjan gi Jan Asirwad Jatra gi Moredagi Halakpada Ngarang Athingbada Khangabokta BJP Mandal BJP Manipur Pradesh ki former Vice President Thoksom Jadumani na luchingduna BJP Khangabok Mandalna miyamga loinana Khangabokta leiba Sarojini Oil Pump dasu taramna okay amaromda Jan Asirwad Jatra gi sarwama oina Union Minister of State for External Affairs and Education R.K. Ranjan bu Thawaldagi social activist Konsam Michael Singh na luchingduna club ki Naharol Singh amadi Thawal gi miyamga loina duna ngarang numidang Thawal Police Station gi mayoknabada leiba One India Family Mart dasu taramna okay amade Thawal Bazar da leiba oil pump dasu social worker Leitang Them Basantana BJP Thawal Mandalga loinana taramna oktuna ikai khumnaba utki Kaksing Assembly Constituency da Bharatiya Janata Party BJP gi mapangal henna kankhal handuna Lakadoriba Manipur Legislative Assembly gi Mikalda BJP na mai pahan nabagi pandamda Mandal Committee Morcha Singhi President Singhi Oiba amasung Mandal Core Committee gi Oiba tungan ba Mifam Singha se Kakching Wairi Kongoi Community Hall da pangthokre Ajay Janwal Zonal Organization Secretary BJP Northeast yauna pangthokhiba ngasigi Mifam aduda Kakching SC MLA Mayanglambam Ramesor BJP Manipur Pradesh ki General Secretary Premananda BJP Kakching District Committee ki President U Ibomcha amadi BJP Kakching Mandal ki President SI Samjaina Thoromapu Singoina Saruyaki Thoromatu da Mandal Committee Morcha Singhi President Singhi Oiba amasung Mandal Core Committee Mihut Singna Logadaba Thaudang Singh amadi Paikhatkadaba Thabak Thorom Singhi matangda khanna nainaki Film for Manipur gi office ta Sweetie Films Production Manipur na nauna puthokataba Manipur gi ahanba biopic film oigadoriba Mirabai Chanu gi title registered tawkre aduga Thoromadu da Film Forum Manipur gi Vice Chairman Birendra Salam yauna forum gi maruoiba member sing susaryaki R.K. Nalini Devi na producer oigadaba OC Mairana direction pigataba film asigi story dialogue amadi screenplay Manaubi na oiri Film Forum Manipur gi Executive Committee na nauna puthokataba India pumbada utnaba sem sariba Manipur gi ahanba biopic film ase mai pakna puthokpada Film Forum Manipur na pangwiyaba mating pangani haikre Mamangda Film Forum Manipur gi Executive Committee na letna khiba warepna Manipur gi mapaldagi film company producer singna Manipur gi sangairaba miyoi singi punsi warida yumfam oiba biopic film namduna puthokpada Film Forum Manipur dagi ayaba lobigadabani haina forum asigi chairman so eriba samje saba mangol jauna haiki waribasi mapalamgi miyoi singna lamdam asigi chanabi nat amadi culture bu lana uhalakadaba dagi kannabagi damakta Film Forum Manipur na lekhiba warepni haiki executive na letna khiba warep na hongna ningsingjari madudi Manipur ki mapan ki film company singna producer singna Manipur ki sanaroi sing jagoi segi amati atai lam kaya ki sangai reba singi punsi warida biopic film namdur putholok pada Film Forum Manipur dagi ayaba hana soide nobi gidabani maramdi Manipur ki mapal ki miyoi singna lamdam sigi sannabi amasu culture lan wal padagi kannanaba Film Forum na Khongthang asi lokasabani
State Blood Cell National Health Mission Manipurna Technopal District Police ka khosamnaduna sinduna ngasi nongmagi oiba voluntary blood donation awareness campaign ama More Police ki IB da pangchokre awareness atuda AK Karnavir Singh Consultant State Monitoring SIS NHM Manipur Navakumar Secretary Assistant Voluntary Blood Donors Manipur Thawal District Sangboi Gangte ASP LO More Police na maruoiba myoy sing oiki More Police ki personal care yauna pangthokhiba awareness atuda akhangai singna blood donation tobagi kanaba kaya sugaina thangki Chahi Humudraga Manga Suraba India ki Ningtam Numitpu Ningsingduna Kungataruk Soba Sector Assam Rifles ki Mijing Makada ngasi Taraga Nipal Suba Assam Rifles Chandel Nasinduna Cycle Rally Machakre Palil de Leiba 26 Sector Assam Rifles ki campus tagi Imphal Kangla Gate Fawbada Chakiba Cycle Rally adu Sector asigi Inspector General Brigadier Ranana Flag Off Tawduna Lamthaki Bharat ka Amrit Mahotsav 75 years of India's independence haiba Banner ki makhada chakiba ngasigi Freedom Cycle Rally aduda Taraga Nipal Suba Assam Rifles ki Colonel Anil Setrina Luchingduna punna cyclist kunna saryaki Cycle Rally adu Palildagi lamtharaklaba matungda Khongjom War Memorial Complex da ngaihak leplamlaba matungda Imphal tamna khongsanki aduga Cycle Rally aduna Thawal Yorokpada Thawaldagi cyclist kunna masu yauksinlaktuna punna cyclist nifuna Kangla Gate Fawbada Cycle Rally adu chakki Kakching District ki Manung Chana Leiba Sugnu Ward number 1 Kaubukta Leiba Changangbam Kumar Apokwa CIS Kesho Amadi Purnima se Haukiba Chahi Mari Muki Mamangdegi Haugat Kangkhatpa Ngamdana Leirakpa Amadi Apokpi Mamasu Esmana Duna Leibana Imung Manungda Hainingai Leitana Awaba Mayoknari Ngasi CIH Kumar gi imungna thengnariba awabada mateng oinaba Sugnu Wisdom Club ki maikaidagi sel gi mateng pangkre Sugnu Wisdom Club ki active members oiriba M Ganga Academy Sugnu gi secretary Moirangthem Robinson naso awaba tariba Changangbam Kumar gi machanupa M Ganga Academy da class 6 tamliba busu class 10 fawbada tuition fee amadi admission fee laudana lemna mahei chambagi khudong chaba piragani hairi Kunaigi later laira mahiroi amadi awabataraba singda angamba mateng pangbagi pandamda linkhalakhiba Agartala gi amathangairaba mitei nupi singi platform takhel leima tengbang lob Tripurana masa ngamdana hospital da laikanariba mutumongbi Basanti Devi da selgi mateng lanthokre ngasi Agartala gi tarau maite leikai da leiba Basanti gi yumda pangchokpa achamba thorom amada lub asigi achangba Luploi Singna Masa Ngamdana Lairiba Basanti ki Mamada Selgi Mateng Adu Khusinaki Khusinabagi Thauramatuda Luki President N Radhika Secretary Koisnam Birola M Madhubala Amadi L Pratimana Jingba Luploi Singna Sarukyaki Ningsing Bayai Takhilema Lubasina Konaida Luhong Kongdongba Amadi Laikhidraba Maram Kayadasu Later Laira Singda Angamba Mateng Pangduna Lakibani Kakching District ki Manung Chana Leiriba Assembly Constituency Mari Haibadi Hyanglam Obagai Sugunu Amadi Kakching gi Fair Price Shop Agent SK Oil Sub Dealer Singi Manungdagi Hyanglam Obagai amasung Sugunu AC oinadi hanadagi mathau pangthoktuna lakliba FBS Agent SK Oil Sub Dealer Singi matam sangdokraga Kakching AC ki di thokbang thokpa order thoktuna matam sangdohalaktaba amadi Kaksingi disina anauba agent sub dealer sing khanabagi notification su singaduna file torokhiba read petition ama High Court of Manipur na FBS agent SK Oil sub dealer singi fivam status quo da thamnana ba interim order ama pikre tongan ba petition kuntraga nipal na tharkhiba thasiki tarieta file tokhiba civil Read petition as a High Court of Manipur na read petition civil number 501 of 2021 oina lokhatki loinana thasigi taraga tarukta justice Khwarakpam Nobingi Vance na khanabagi damakta lokhalakpada petitioner singi maiketegi senior counsel na Mairakpam Jitendra na lekhi Court na petitioner counsel na submit torokpa wafam sing taraba matungda case asigi respondent singda mathang tha September gi taraga mari fawbagi manungda paukum Pirak Nabagi noticing issue toki.
लोइनना नुमित असिदा कोर्टना पिखिबा इंटरिम ऑर्डर अमनी हाइना लौबा यारबा डायरेक्शन अमदी कक्सिंग असेंबली कॉन्स्टिट्यूएंसी की ओइना केस असि लौखतुना खनखिबा था सिगी तरागा तरुक फावबदा लैखिबा एफपीएस एजेंट एसके ऑयल सब डीलर सिंगी फिवम स्टेटस कोदा थमनबसु ऑर्डर थोकी मणिपुर महिरोई सिंगी अपुनबा लूप एमसो कक्सिंग डिस्ट्रिक्ट कमिटी की मखादा मियोय कुन्ना साबा एमसो कक्चिंग खुनौ ब्रांच 2021-23 सेशन की नौना थौ पुगदबसिंग खनख्रे नौना थौ पुगदबसिंग अदुदि प्रेसिडेंट दा सनासम तोंदोनबा वाइस प्रेसिडेंट दा चिरोम सुभाष अमदि कुमुकचम बिरजित जनरल सेक्रेटरी दा मालेमगानबा फाइनेंस सेक्रेटरी दा मणिचंद्र पब्लिसिटी सेक्रेटरी दा सरंग थेमने हाइना एमसू कक्चिंग डिस्ट्रिक्ट कमिटी की पब्लिसिटी सेक्रेटरी की चेरोलमना फोंदोरकली अफगानिस्तान दा तालिबान बु यानिंगदबा मियोय निपा निपी कयाना अफगान सिटी कयादा रैली चटपा थोरकपदा तालिबान फाइटर्स सिंगना नोंमै कापतुना तनखाइबगी थौदोकता मियोय कयामरुम सिरे हाइरी कबुल लौसिलबा मतुंगदा तालिबान नदी हिंसागी थबक सथररोय शांति पामी हाइखिबनी अदुबु प्रोटेस्टर्स सिंग अदुना तालिबान गी अंगौब फिराल सेगाइखी हाइरी कुनार प्रोविंस की कैपिटल असाबादात तसु मियामना थोरक्तुना तालिबान की मायोक्ता रैली चटखी अदुगा तालिबान फाइटर्स सिंगना नोंमै कापदगिरा नत्रगना मियामना नेक्सिनबदगिरा खंगदना मियोय कयामा सिखी हाइरी अतै सिटी सिंग जलालाबाद कोस्ट तसु प्रोटेस्ट रैली सिंग चटखी अमरोमदा नेशनल रेजिस्टेंस फ्रंट ऑफ अफगानिस्तान लीडर अहमद मासूदना तालिबान थेंगननबदा वेस्टर्न सपोर्ट तौबियो हाइबा वाफमसु फोंदोरख्रे अहमद मासूद असे तालिबान की दमकता कदा मिलिटेंट सिंगना इंग लिसिंगनी अमदा कापतुना हाटख्रबा गोरिल्ला लीडर अहमद शाह मासूद की मचानिपानी अदुगा मरगसिदा कबुल एयरपोर्ट तदी कांखोंग चाइबगी थबकसु थोकली एयरपोर्ट मनाक्ता मियोय कयामा सिखरे मखोय अदु नेसिन अदुना सिखरिब्रा नत्रगना नोंमैना कापतुना हाटखिब्रा हाइबगी चपचाबा मरमसो खंगद्री हाइना तालिबान ऑफिशियल ना फोंदोरखी एयरपोर्ट की चंगफम कयादा नोंमै पाइबसिंगना नोंथक्ता नोंमै राउंड कया कापखी हाइबा नोंमाइजिंग नुमिता तालिबान कबुल पाइसिनख्रबगी मतुंगदगी सिटी अदुदगी मियोय लिसिंग निपालोम चटख्रे अदुगा अफगानिस्तान दा टेररिस्टना अटैक चथहलोय हाइबगी यानबा अमा यूएस की हानगी प्रेसिडेंट डोनाल्ड ट्रम्प एडमिनिस्ट्रेशन अमदि तालिबान गगी मरक्ता यानखिबा अदुगी मतुंग इन्ना यूनाइटेड स्टेट्स ना मखोयगी फोर्स अफगानिस्तान दगी लौथोकदबने फॉरेन फोर्स सिंगना तालिबान अटैक चथररोय हायरबसु यारिबा मखै याखिरोय हारी अदुगा यानखिबा अदुगी मतुंग इन्ना यूएस फोर्स सिंगना लौथोकपगी डेडलाइन अगस्त की 19 इंग्लिश अंगनी 19 दा ओइरबसु यूएस सिटीजन अमता खाक्तना लौथोकपा लोइद्रिबा फावबदी यूएस फोर्स सिंग अफगानिस्तान दा लैथखिगनी हाइना यूएस प्रेसिडेंट जो बाइडेन ना फोंदोके शिलोंगदा कर्फ्यू थमलिबादो लौथोकखिनाबा मेघालयादा लैबा पाइमिनरीबा पॉलिटिकल पार्टी सिंगना चिठी इरगनी हाइना ऑपोजिशन के लीडर ओइरिबा हानगी चीफ मिनिस्टर मुकुल संगमाना हाइख्रे इंसर्जेंट ग्रुप हाइमिनट्रेप नेशनल लिबरेशन काउंसिल के हानगी लीडर चेरिस्टर फिल थैंक्यू सिख्रबा मतुंगदगी शिलोंगदा इरांग थोक्तुना लैरिबनी महाक नोंमैना कापतुना हाटखिबनी हाइना ऑपोजिशन पुलिस पु मराल सिरिबनी पुलिसना हाइरिबना महाक मसा चेनखिनाबा पुलिस जिमदा थांग सोरीना अटैक तौखी हाइना फोंदोरखी सीएम कॉमरेड संगमागी पर्सनल रेसिडेंस दा पेट्रोल बोमना लंदारखिबा थौदोक अदुगी मतुंगदगी शिलोंगदा कर्फ्यू थांगलपिबा नुमित निनी सुख्रे अदुगा ओइरिबा फिबम अदुगी दमक्ता ऑपोजिशन गवर्नमेंट मराल सिरी गाड़ी ड्राइवर अदुना गाड़ी दा फमलिबा मियामना हाइबा ताद्रबदी ड्राइवर अदु सिंदोका ताबने हाइना ऑपोजिशन लीडर मुकुल संगमाना हाइखी अरोइबदा मरोयो पाउ मोहन पिजरी मणिपुर हौकिबा पुंग कुनमरी दा नौना कोविड-19 पॉजिटिव ओइबा मियोय 593 थेंगनख्रे मियोय मरीना लाइचरसिना रहनखिद्रे ओलंपिक सिल्वर मेडालिस्ट मीराबाई चनु की पुंसी वारी दा युमफम ओइबा फिल्म पुथोकनबगी टाइटल रजिस्टर तौबगी थौरम पांगथोखरे अवाब तारबा मियोय सिंगदा मतेंग पीख्रे लोइनना अफगानिस्तान दा तालिबान फाइटर्स सिंगना रैली चटपा मियोय तनखाइबगी नोंमै कापदा मसीदमक्तरी इमेज पाउदम लोइसिन